Kurumzari yung video po channel schema kiti ahan magtada taram na usari yung video kay po. Asi video sida mayam na thamjading si yamna maroi ba paw mani mayam da thamjarke madudi akoi ki viewers khara haita nung siraba viewers khadi video ma program ma mayam da share tawjar ko matam da akoi ki comment da ke haini akoi ki mariya to gi ngai ba viewers lei ta banti lei ad ma khoina yeli mari da siyong kana ba mari ni mayam da dum mina ko oyen khanjai adabu mari yet pa ba ki mutta akoina pdb information ji akoina mayam da mina ko oina pi adu mayam na su adum information du share tawraga adum du khana sana friends sing da share to haning hai tare masta hairakani ma koina akoina in mamang da video ka koina mamang da video ko thamjagi da samna ha da koi google pay de gi lupa la ama something pisa mange hai da na tawanda comment ka thame comment du da mayam palle otp share to da na natraga na mai pin number du khangdana pisa mangya poti ha makhan makhan lei pau du kari no lai raga oi tho aba pau adi yuji ga du potu tawi haidana lai pau phongi bani maram da khangba aina khangjaba khoin khangjaba khadu myam da share tawjagi bani madu krai phau la le krai phau chummi hadudi already case ama leiba keno ne pau man hep tare adu boji inau nong non la ko masi december 13 da phongpa pau ni masi da ko yang biu lupa la khai mangi ne ba lupa sitagi delhi man receive miss call only miss call lak bada miss call la blank call ni adu thangkat luru kanda reply su kemta pirak taba adu hai mi du karino my otp ju mana share to busna taba yengo ko without sharing otp haji nan otp share to ni ya pote habam lei ko adu busdi da otp share to dana lupa lak yang kai ji si mangi ne ba si yang bio to ki yauri se chan over cybercrime new cybercrime haji an over cybercrime ne 50 lakh miss call khata da adu de akoina sta hang ba wang karino kanda akoi kadai phobuk safe oirage bank da phobuk pisa thamba da smaina miss call la ga pisa hu gi ba ba mang ba ba oithok ba ba lai tar ga ja akoi bank da jo koi safari bra ba hangja hangning e ba ko similar de ko si 13 december da phong bani akoi gi india today gi paul phong bani mo koi gi paul ji kai no ga times of india da phong gi paul mo gi record ma tumina mo koi na madu mo na re phong pa ni sida dum thamjani ngi ma tan ja kan cyber criminals transact rupees 50 lakh ai ko Delhi based man in the business over mini based over mini ko and haije mai gi multiple say haije the victim saying the victim received multiple missed call and blank call before getting the message of transaction ai magi paisa transaction to gi bagi message to lak tingi mamang da missed call multiple call la ai bati missed call anium la ai thangkal udre man thangkal udab chu yaure thangkal udab matung da chu thangkal kan da na Asumna kan tawre site gi phone call ji amata reply back ta bai tare adugi matung da ne ba hayba mai 50 lakhs ki message matang sabki gi lai si by divya bati hayba kanosna pausi saina phong pani coins da tai ba myam si hay palli matung ni ko never share your otp with someone hayba sa ko dum tai kana mi web ta nang otp share to ko na hayba lei si warning ji kana pi kanda cybercrime officials sing su ta na pi aduga akhoi bank gi site gi so message lak ba yawani mail la khangde phone call la khangde natra sms ko thang la ngani adu miss call pi adu masi anoba paw ne multiple account ko across the victim multiple account has the police several transaction across the victim multiple account masi su akoina paw si kari kino ha kan aina thamjani ngi se akoina khangdabani na akoina khoi masen mari point na bu du nuai jade de na ko adigi comment ama ma khuna lei bu ju ina su khoi na yeng bu nuai jade phoi ba ko paw ji kari no ha po tu khanga kan du o si paw is mai lei ma le khanga ga o ai gi khanja ba da e mayam du si king min na khoi na share to bi na fabra aina khalla ga oina salaning ba wakhlun da hai tare ko adama si da khoi na paw ji ai yam sang na pazar roi mayam da thamjar ke paw ji yam kana tawra masi akoi oi thok pa ya bji kai no ga mana ga pa la yan kai mang ye bji kari no kan da da moina cybercrime pangu jina oi thok pa ya bji khoi Jharkhand na khoi lam khak tarang mani Jharkhand gi Jamtara region haibam phamsi gi oi thok pa ya ba gi oi thok pa ya ba gi paw oina lei ba moina ko hayriba paisa ran ba gi pisa smai na khoi cybercrime anamba lak ba ji Jharkhand side gi anamba taw kal le na mai le Jharkhand ko adigi khoi West Bengal atai ti lam khari yaw bani and the high business the maroina tawri Jharkhand haiba lam se samaina lei and tawi
ꯑꯗꯣ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦꯈꯩ ꯑꯩꯈꯣꯏꯅ ꯃꯤꯁ ꯀꯣꯜ ꯇꯧꯔ ꯈꯪꯇꯗ ꯐꯣꯟꯁꯨ ꯊꯥꯡꯒꯠꯇꯕ ꯊꯥꯡꯒꯠꯍꯧꯔꯀꯥꯟꯗꯁꯨ ꯃꯤꯁ ꯀꯣꯜ ꯇꯧꯔꯛꯑꯦ ꯐꯣꯟ ꯊꯥꯡꯒꯠꯍꯧꯗ꯭ꯔꯦ ꯐꯔꯦ ꯊꯥꯡꯒꯠꯂꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯅ ꯑꯣ ꯇꯤ ꯄꯤ ꯁꯤꯌꯔ ꯇꯧꯕ ꯈꯣꯠꯄꯁꯨ ꯑꯝꯇ ꯅꯠꯇꯕ ꯅꯪꯒꯤ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯈꯪꯍꯟꯕꯁꯨ ꯅꯠꯇꯕ ꯌꯦꯡꯉꯨꯀꯣ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯕꯦꯡꯗ ꯄꯤꯔꯤꯕ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯇꯧꯔꯛꯑꯒ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤ ꯌꯥꯎꯔꯤ ꯃꯌꯥꯝꯁꯦ ꯁꯤꯅꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯃꯌꯥꯝꯗ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯗꯣꯏꯅꯣ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯗꯨ ꯀꯩꯅꯣ ꯇꯧꯒꯗꯒꯦ ꯍꯥꯏꯁꯤꯀꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯍꯥꯏꯁꯤ ꯑꯗꯨꯒ ꯁꯤꯗ ꯊꯝꯖꯅꯤꯡꯕ ꯑꯃꯈꯛꯀ ꯂꯩ ꯃꯗꯨꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯃꯌꯥꯝꯗꯁꯨ ꯏꯇꯠ ꯇꯠꯇꯅ ꯃꯃꯥꯡꯗꯁꯨ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯈꯔꯁꯨ ꯍꯥꯏꯕꯅꯦ ꯐꯦꯁꯕꯨꯛꯀꯤ ꯀꯝꯄꯅꯤꯅꯁꯨ ꯃꯃꯥꯡꯗ ꯊꯝꯂꯛꯈꯤꯕ ꯂꯩꯔꯦ ꯆꯦꯛꯁꯤꯟꯅꯕ ꯐꯦꯁꯕꯨꯛ ꯄꯥꯏꯕ ꯚꯤꯗꯤꯑꯣ ꯑꯣꯜꯔꯦꯗꯤ ꯑꯞꯂꯣꯗ ꯂꯩꯕꯅꯦ ꯁꯤꯗꯩꯗ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯁꯤꯗꯩꯗꯤ ꯑꯃꯨꯛꯀꯣ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯑꯦꯞ ꯑꯃ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯄꯜꯂꯤꯁꯦ ꯁꯤꯗꯩꯗ ꯌꯥꯎꯔꯤꯁꯦ ꯁ꯭ꯀ꯭ꯔꯤꯟ ꯃꯤꯔꯔꯤꯡ ꯑꯦꯞ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯀ꯭ꯔꯤꯟ ꯑꯃꯒ ꯑꯩꯈꯣꯏꯅ ꯎꯅꯕ ꯍꯥꯏꯇꯥꯔꯦ ꯑꯁꯣꯝ ꯅꯥꯀꯟ ꯄꯥꯏꯕ ꯁ꯭ꯀ꯭ꯔꯤꯟꯗꯨꯁꯨ ꯁꯣꯝ ꯅꯥꯀꯟ ꯎ ꯉꯝꯕ ꯁꯣꯝꯒꯤ ꯄꯥꯏꯕ ꯁ꯭ꯀ꯭ꯔꯤꯟꯗꯨꯁꯨ ꯁꯣꯝ ꯅꯥꯀꯟ ꯎ ꯉꯝꯕ ꯃꯁꯤꯒꯨꯝꯕ ꯑꯦꯞꯀꯨꯝꯕꯁꯦ ꯌꯥꯔꯤꯃꯈꯩ ꯃꯁꯤ ꯑꯩꯈꯣꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯒꯅꯣꯕ ꯁꯤꯒꯨꯝꯕꯁꯤꯗꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕꯒꯤ ꯃꯥꯡꯖꯕ ꯂꯩ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯑꯣ ꯇꯤ ꯄꯤ ꯂꯥꯛꯄ ꯎꯗꯣꯏꯅꯤ ꯑꯗꯩ ꯅꯪꯒꯤ ꯄꯩꯁꯥ ꯀꯌꯥꯝ ꯌꯥꯎꯏ ꯈꯣꯠꯂꯤ ꯅꯪ ꯃꯦꯁꯦꯖ ꯂꯥꯛꯄꯗꯨ ꯎꯗꯣꯏꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯑꯃꯅ ꯃꯁꯤꯗ ꯑꯃꯒ ꯌꯥꯎꯔꯤ ꯀꯃꯥꯏꯅ ꯄꯤ ꯀꯥꯟꯗ ꯃꯣꯏꯅ ꯁꯤꯗ ꯋꯥꯠ ꯏꯁ ꯁꯤꯝ ꯁ꯭ꯋꯦꯞ ꯐ꯭ꯔꯣꯗ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯅꯧꯕ ꯃꯌꯥꯝꯗꯗꯤ ꯑꯅꯧꯕ ꯑꯣꯏꯗꯣꯏꯅꯦ ꯋꯥꯠꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯝ ꯁ꯭ꯋꯦꯞ ꯍꯥꯏꯕ ꯐ꯭ꯔꯣꯗ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩꯌꯦꯕ ꯁꯤꯝꯁꯦ ꯁ꯭ꯋꯦꯞ ꯇꯧꯕ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯁꯤꯒꯤ ꯍꯦꯄꯟꯁꯦ ꯇꯥꯏꯗ ꯐꯣꯟ ꯅꯝꯕꯔꯗꯨꯅ ꯑꯦꯛꯁꯦꯁꯇꯣ ꯃꯥꯅ ꯂꯣꯏ ꯇꯧꯕ ꯉꯝꯈꯤꯗꯣꯏꯅꯦꯕ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄ꯭ꯂꯣꯏꯇꯤꯡ ꯍꯥꯏ ꯑꯦꯀꯥꯎꯟ ꯕꯥꯏ ꯑꯦꯛꯁꯄ꯭ꯂꯣꯏꯇꯤꯡ ꯐ꯭ꯂꯣ ꯏꯟ ꯇꯨ ꯐꯦꯛꯇꯔ ꯁꯤ ꯂꯩꯁꯤꯀꯣ ꯁꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯑꯗꯣꯝꯒꯤ ꯁꯤꯝ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯍꯨꯔꯥꯟꯕꯁꯤꯡꯁꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯁꯤꯒꯤ ꯅꯤꯌꯣꯝꯁꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯄꯥꯎꯁꯤ ꯄꯤꯖꯔꯤꯁꯤ ꯑꯩꯈꯣꯏꯅ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕ ꯌꯥꯕ ꯅꯠꯇꯦ ꯅꯦꯁꯅꯦꯜ ꯆꯦꯅꯦꯜꯗ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯗ ꯐꯣꯡꯉꯤꯕꯅꯤ ꯗ ꯇꯥꯏꯝꯁ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯗꯒꯤ ꯁꯤ ꯏꯟꯗꯤꯌꯥ ꯇꯨꯗꯦꯗ ꯁꯤ ꯀꯣꯠ ꯇꯧꯔꯒ ꯐꯣꯡꯉꯛꯑꯕ ꯄꯥꯎꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯔꯩꯆꯥ ꯑꯗꯩ ꯑꯩꯈꯣꯏ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯈꯤꯇꯪ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯅꯕ ꯄꯥꯎꯁꯦ ꯊꯝꯖꯕꯅꯤ ꯄꯥꯎꯁꯦ ꯌꯥꯝ ꯀꯟꯅ ꯗꯤꯇꯦꯜꯁ ꯑꯣꯏꯅ ꯑꯩꯅ ꯄꯟꯖꯗ꯭ꯔꯦ ꯑꯗꯨ ꯃꯌꯥꯝꯅ ꯁꯤ ꯗꯦꯠ 13ꯗ ꯐꯣꯡꯈꯤꯕ ꯄꯥꯎꯅꯤ ꯁꯤꯗ ꯗꯦꯜꯂꯤ ꯃꯦꯟ ꯔꯤꯁꯤꯞ ꯃꯤꯁ ꯀꯣꯜ ꯑꯦꯟ ꯗꯦꯟ ꯂꯣꯖꯦꯁ ꯀꯣ 50 lakh ꯍꯥꯏꯁꯦ ꯅ꯭ꯌꯨ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯁꯤ ꯑꯅꯧꯕ ꯄꯥꯎꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯐꯣꯟ ꯑꯗꯣꯝꯒꯤ ꯕꯦꯡꯗ ꯂꯤꯡ ꯇꯧꯔꯤꯕ ꯐꯣꯟꯗꯨ ꯃꯌꯥꯝꯗ ꯄꯤꯊꯣꯛꯇꯅꯕ ꯍꯥꯏꯗꯤ ꯑꯗꯣꯝꯅ ꯕꯦꯡꯗ ꯂꯤꯡ ꯇꯧꯔꯤꯕ ꯐꯣꯟꯁꯦ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯕ ꯁꯤꯃ ꯑꯩꯈꯣꯏꯅ ꯇꯝꯖꯟꯕ ꯌꯥꯔꯦꯅ ꯂꯧꯋꯤ ꯄꯥꯎꯁꯤꯗꯒꯤ ꯃꯔꯝꯗꯤ ꯑꯇꯣꯞꯄ ꯄꯥꯎ ꯐꯥꯎꯅꯅꯤꯡꯉꯥꯏꯒꯤ ꯇꯣꯉꯥꯟꯅ ꯑꯦꯛꯁꯇ꯭ꯔꯥ ꯅꯝꯕꯔ ꯑꯃ ꯄꯥꯏꯕ ꯃꯊꯧ ꯇꯥꯔꯛꯑꯦ ꯍꯥꯏꯗꯤ ꯕꯦꯡꯗ ꯄꯤꯔꯤꯕ ꯅꯝꯕꯔꯗꯣ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯇꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯕꯦꯡꯗ ꯄꯩꯁా ꯊꯝꯃꯤꯕ ꯑꯗꯨ ꯀꯗꯥꯏ ꯐꯥꯎꯕ ꯁꯦꯐ ꯑꯣꯏꯗꯦ ꯍꯥꯏꯕ ꯄꯣꯠꯇꯨꯃ ꯁꯤꯗ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯝꯕꯅ ꯐꯔꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯇꯨꯃ ꯁꯤ ꯌꯦꯡꯕꯤꯌꯨꯀꯣ ꯁꯤ ꯄꯥꯎꯁꯦ 13 ꯗꯤꯁꯦꯝꯕꯔꯗ ꯐꯣꯡꯕꯅ ꯄꯥꯎꯅꯦꯕ ꯗꯤꯕꯦ ꯚꯥꯔꯇꯤ ꯍꯥꯏꯁꯤꯅꯀꯣ ꯃꯥꯏꯁꯦ ꯁꯨꯃꯥꯏꯅ ꯄꯥꯎꯁꯦ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨ ꯊꯥꯒꯠꯂꯨꯔꯀꯥꯟꯗ ꯃꯔꯤ ꯌꯦꯠꯅꯕꯗꯨꯁꯨ ꯐꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯣ ꯇꯤ ꯄꯤ ꯁꯤꯌꯔ ꯇꯧꯕ ꯇꯧꯗꯕ ꯄꯩꯁꯥ ꯁꯨꯃꯥꯏꯅ ꯃꯥꯡꯉꯦ ꯍꯥꯏꯕꯁꯤꯃꯗꯤ ꯄꯥꯎꯗꯤ ꯂꯩꯔꯦꯗꯅꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯃꯃꯥꯡ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯊꯝꯖꯈꯤꯕꯗ ꯒꯨꯒꯜ ꯄꯦꯗꯤ ꯄꯩꯁꯥ ꯁꯨꯃꯥꯏꯅ ꯃꯥꯡꯉꯦ ꯃꯤ ꯀꯦꯁ ꯇꯧꯔꯤꯕꯅꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯅ ꯇꯧꯔꯒ ꯄꯩꯁꯥ ꯇꯞꯇ ꯐꯪꯉꯤꯕꯅꯤ ꯃꯃꯥꯡ ꯊꯝꯖꯔꯒ IPL ꯀꯝꯄꯅꯤ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯨꯗꯒꯤ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯔꯝꯃꯦꯅ ꯄꯥꯎꯗ ꯌꯥꯎꯈ꯭ꯔꯕꯅꯦꯕꯀꯣ ꯆꯦꯟꯅ ꯄꯤꯖꯕꯅꯤ ꯃꯗꯨꯅ ꯑꯩ ꯐ꯭ꯔꯦꯟ ꯑꯃꯒꯤ ꯃꯅꯥꯎꯄꯥꯒꯤꯗ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯑꯗꯨꯅ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯃꯌꯥꯝꯗꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯕꯗꯣ ꯍꯥꯏꯖꯔꯒ ꯃꯇꯥꯡꯁꯤꯗ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯅꯕ ꯑꯗꯣꯝꯗꯣꯝꯅ ꯁꯤꯒꯨꯝꯕ ꯄꯥꯎꯁꯤꯁꯨ ꯌꯥꯔꯤꯉꯩ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝꯗ ꯍꯥꯏꯖꯔꯒ ꯌꯦꯡꯕꯤꯌꯨ ꯄꯨꯅꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ